Tumina like to who's Kuki terrorist and Togi Tabakse, limit Amahele is beyond the limit. Politician Miams ruling or opposition or Uzik, Kamana Punza Laga, how to punish those culprits, Kuki terrorists, Kamana punish peace, Kuki terrorists, Mayok, Kumaito, Hamatamsida, Ulay Palay, Torang, but the media, the Ngang, but the ruling oiro, Taido on Ngamba, opposition oiro, Quigi ruling down Saidaga, as hardly mission Kanano, hide the Makai, soon that the Gimoy opposition leader, Unaraga to a prime minister's issue. Tumina tweet pog tog David kaya da hay David tumina laibang ngamba husi pogda plus opposition gi lari basi bogda ulay palay tawraganda kanana tawriba no kuki terrorist na tawribra hay basi tweet po hay tawbang ngamdaba lari ba mayam se Manipur se politician mayam se ngak ni hay badi thajaraktre praja mayam CSO lari ba mayam se sidam macet tanaba matam natte husi punjan biro thema jo chapira no na thema pagi nakom da sidang ngang basi nakom thado pigro som da ngang som thado pigro asing machung gi damakta imalay ba gi damakta adu ne kok thadarasi thema pada yarani hay badi thibam to asi ngarangi karan thapar gi interview da MLA Paulen haukipna masama na yazarabani taruk hatli se Kuki nani hay base masama na yazarabani interview da proof lairabani disqualified tang nate he should be sent behind the bar magi wangang da taruk innocent oribabu land kana basu nataba ichamchama innocent civilian ka hat pada masu yaning na ngangba means ma masasu disqualified tor matung da jail su namjan gadabani because magi wangang da openly show torabani ngarang interview da aduga CRPF na Central Forces na hatlaba Kuki terrorist ni hatlaba trama thoido LM Khokte MLA duna chatlakan trama thoidugi asi bhakchang manak chatlaga makoi terrorist natte martes ni ka hari base ma central government sida singnari rama adu taragadi ma terrorist ki manak chatlaga mana martes haibang mabarina mahak su dum mari dei nare do ta abani ngasi National Commission for Women amasung National Commission for Protection of Child Rights ta National Commission for Women gi office chacharure aduga National Commission for Protection of Child Rights ki akoi gi head oriba member Dr. Divya Gupta su unajare masamaka akoi nu handaki Jiribam district gi akoi ichamchamba civilian taruk sida nupi ahum pharaga hatopiba apikliba angang ahumbu koi gi pharaga yam tam thiba mong da hatopiba sigi mayokta huzik FIR ngang zero FIR tawra matung da ngasi akhoi commission ani se changjabani because moin intervene tawda ba yaroi kaina moi gi su duty achom leibani moin adugi department ama commission ama hanga ga thammibani angang myam gi rights phangnaba nupi myam gi rights phangnaba angang gi safe side oinaba nupi gi safe side oinaba commission ama national thakta leiraga makoi tumina wangang debi da leiba yaroi haibagi damakta ngasi commission ani se changjabani changbasida makoi chap chaba action local ke haibagi haibu di haire yadubu akan ba action na thuna noi su intervene tawga loro ai gi su FI 0 FI thazarame akoi tumina like to huzik Kuki terrorist na tawgi ba thabakse limit ama hele is beyond the limit kaygino haiba matam ichamchama innocent civilians bu dumaina pharaga hatlaga thada ising da thadarak paibase si beyond the limit is daina khangbagi ngkai leitre politician miam su ruling oiro opposition horo huzik kamaina punjal laga how to punish those culprits Kuki terrorists kamaina punish pi sige Kuki terrorist ki mayok ta kumain taw sige haiba matam sida ulay palay tawraga ngang ba da media da ngang ba tam na ruling oiro thaido ngangba opposition oiro khoi gi ruling dang sairaga as hali mission kanano hide the makai khoi gi ruling dang sairaga khoi gi thaido ngang bai thabak to asi ruling su authority da complaint tawdre Kuki terrorist ki mayokta plus opposition su subna tagi moi opposition gi leader unaraga to e laiba government sida khoi gi changchala officer leira kanda khoi gi cham hali ba taruk se hali ba Kuki terrorist se hali ba se si Kuki terrorist se Manipur de muthat piro India de muthat piro aiduna changchan ba kedawi adu changchan da makai makoi di government da changba yade haibagi mongda moi opposition leader dang unaraga to pa haibasi madi micham praja gi khande do ta abani manatragadi makoi anyhow tawraga changchan laga justice ki damakta changba yai Narendra Modi laiba prime minister sisu tumina tweet pog tog David kaya da hay David tumina laiba ngamba husi pogda plus opposition gi lari basi bogda ulay palay tawraganda kanana tawriba no Kuki terrorist na tawribra hay base tweet po hay tawbang ngamdaba lairiba mayam se Manipur se politician mayam se ngak ni hay badi thajaraktre lairiba duna laiba praja mayam CSO lairiba mayam se sidam macet tanaba matam natte husi punjan biro thema jo chapira no na thema pagi nakom da sidang ngang base nakom thado pigro som da ngang som thado pigro asing machung gi damakta imalay ba gi damakta adu ne kok thadarasi thema pada yarani hay thibam to asi husi pogde Kuki MLA tara se disqualified tawdrip se karigino ngarang karan thapar ki interview da MLA Paulen haukipna masamak na confess tawzagrabani masamak na yazarabani taruk hatlise Kuki nani haibase masamak na yazarabani mana retaliate tawra tawa potni haibase masana machindagi hairaga interview da proof lairabani aduga CRPF na Central Forces na hatlaba Kuki terrorist ni hatlaba trama thoido
LM Khokte MLA duna chatla kanda mart khoi martyrs ne khoi trama thoidugi asi bhakchang manak chatlaga makoi terrorist natte martyrs ni ka hari base ma central government sida singnari rama adu taragadi ma terrorist ki manak chatlaga mana martyrs haibang mabarina mahak su dum mari dei nare do taabani adudi lairi ba MLA mayam 10 MLA sida dum sumana tawle open la ngange interview da ngange video da ure adu taragadi 10 MLA se hausibok disqualified tawde bi thammi base kari no so we have to disqualify please disqualify yam thuna Kuki MLA se disqualify tawbiro disqualify dang natte ngangi Paulen Haukip amasung LM Haukte gi video ure matung da di Paulen Haukip kitchen da taruk se Kuki na hatpani haibil gi mong da mama sama khang gi mong da ngangi du na di disqualified tang nate he should be sent behind the bar ma jail man thamjan ga dabani kai ma magi wangang du da taruk innocent ori babu land kana basu nataba icham chama innocent civilian ka hatpada masu yaning na ngang ba means ma masa su disqualified tor matung da jail su namjan ga dabani because magi wangang du da openly show tor bani ngarang interview da adu hosipo MLA tara se disqualified tawdri ba se kari no hojik adu da play politics ki play sanaba matam natte opposition ngare ruling ngare opposition su takshan bada pulak puna takshan biro hujik government chang ba yadi haba poto topi to asi isagi ethics to ngaki har gadi imale ba kansi har gadi hujik party ki ideology topiro ama to ina ponjal laga akoi yellow furup akoi gi imale ba se kanda ba yadi habe wakhalun changchan biro sida party ki ideology gi mathak na kai har kani mathak na kai har kani har ganda terrorist kuki terrorist pandaba makai ulei palai to ngang ba gi thabak to topiro habe se sidang haijani ngai na Manipur optional ki maikei digi maroi bi ipausung meyamna thamjagi ahanbada panam pause ki editorial meyamna thamjagi makhong mokut punsin biraba mitai singbu kanbina ba malem gi satna kanglon gi mating lorak pe hai tha taraga mapan pharaklaba Manipur gi lan asibu kanana khambiri amadi lan khambagi kanglona karam tawri habis status gi miyamna khangbagi sang nom gi helapugum tawri khamliba lan asi khut kham soire habisi khangnarakpana maram moiraga Manipur gi sing amadi tamgi yalomi singna thamoi kai bi sang nom gi hengalakpa amadi thamoi da khutum na suraga khangnarakli bi asoba maramdi nakal namadana makhom mukut punsilaga nakal amadana makhom mukut animak thadoklaga mukutta afaba makhal gi khulai pehelaga fuan bi gi thawonga manarak bi ni haibasi madi samada sama sumgadaba mali haukiba kumza English singani ga kungo humdoi gi me gi ahumdagi satharakpa lana sida mitai yalomi da atamna landa halaga malemdagi mitai kauba furup ama mutalaga malemda mitai kauba furup ama leirambagi mami phawbu tahandana thamlaga tungda horakadoriba malemgi miyamna mitai kauba furup ama leirambagi khudam changdam khangandana bigi thawong laibigi singnaba poknaraba ngasigi Manipur gi yelhomi singmi tami singna khanaba horakpadagi ngasigi India lenga ki thausilda penda bigi sang khamthengna wangle habiyari Nakalamaromda ngasigi Manipur lenga amadi taragani thuisuba Manipur assembly ki lenga paibada yauri MLA sing amadi minister sing mathauna yaudra thawong sing the state asigi miyam maru oina yelhomi singmi tami singna penda bana maramoiraga makhal makha kya da warol sing yawba sirol pisilabasu sirol pisilubagi wantu irei leitabagi mami suta da banati aduga ngasigi taragani thuisuba Manipur assembly gi mikhalda mai paklaba opposition gi MLA singna political gyeba khudong saba launaba thawongda masagi party na hena phai hainaba amadi mathangi tarago humdoi suba Manipur assembly gi mikhalda makhogi party na masing hena mikhalda mai pakna kanabagi thawong sathabagi thawongda laipak ningba saba manbagi thawong sathariba sisu state asigi miyamna ikhangna khangnari habiyai Nakalamaromdana ngasigi Manipur gi miyam maru oina yelhomi singna ngasigi Manipur gi political parties sing kharadang palabada Indian National Congress Bharatiya Janata Party loidana National Party amata thazaba thamdre haibising asigi state asida leidiwa political party singna khangjinba sungadra khali maramdi haukiba Congress na lusingba lainga ki matamda Kuki militant singa su tawna khibani aduga su natragana pistok ki asi nakal animakta lan kapna ba natragana nomai kapna duna lan thengna ba matamda tawnaga dabadu nakal ani haibadi India gi security force singa Kuki militant singa nomai amata kapna dana suspension of operation su tawna khiba maramna ngasi gi wakal daraba state asigi miya maru oina yellow missingna India gi national party singa thajaningai oiraktabani haina khali Maramaduna atamnana malemda amadi Manipur ningsingba thoktraba matamdagi leiraklaba yellow missingbu malemdagi khungul muthatnaba hotnaba manba amadi amuk hana
ngak likhat pangamdaba manbagi thawong oina mitei singbu khong khut punsilaga thamlaga koki narcotiari singbuna apaba khulai pahelaga kapning mamatamda mitei singna numai kapanba manbagi thawong sathaduna makhatana leibigi thawongi lan khutkha masi atuba matamda tokdaba tarabadi India gi satna kanglon constitution na kanba ngamdraba mitei singna malem gi satna kanglona kanbinaba mateng lorak pe ai haiba panam pausi gi editorial mayam special content moina mayam da ahan bada thamjari amaromdana curfew kamthok lingai miyam na posai leinakhi ngase pung manga da gi pung tara phawbu tampak ki district sing da curfew kamthok lingai manung khoirambal kaithel yauna maru oiba kaithel amadi lalon itik tokpam singda miyam tholak tuna posai leinakhe irang laksinanaba mari lenaba district magistrate singna tha sigi taraga tarukta gi thamlakhiba curfew Manipur gi law and order gi phibam khajitang phagalakpadagi pung manga gi oina curfew komthokhiba sida lambi da passenger puba gari sing yauna makhal makha kya gi gari sing senakhi angan ba ayukta gi hauna loijing loya amadi athap mafam singdagi pukhalakhiba manama sing kya imphal gi naga mapal oripok lamrong amadi singjamaina singba kaithel singda yona khibaga loinana miyamna sona tinduna pochai leinabagi mamitaki imphal amasung greater imphal gi mafam singda leiba petrol pump singda miyamna thau hanabada natana ATM booth singdasu miyamna sel lokthok loksing tonaki hairiba saktam asimang imphal east amasung west khakta natana curfew komthokhiba tampaki atop district sing sab manaba mamitaki curfew komthoklingai manung police personnel amasum traffic police singna asoi angam thoktana ba thabak sing lokhat khianisu pausda makhatana phongdorakli makasa tharak poina to papawana Manipur thoklibi irang sigi horakpham illegals immigrants amasum drug ni Kangluk ki irang hati illegals immigrants amasum yellow missing gi maraktani chief minister Manipur hauzik thoklibi irang sigi horakpham illegal immigrants amasum drug ni English ngani gani panda matam madugi Congress ki Union Minister P Chidambaramna Myanmar origin oriba ZRA gi President Thanglen Pau Goitega su agreement sign tawna thoklam khiba adudagi leptana Myanmar amasum yumthangnari belebak singdagi illegal immigrants sing leptana changsilakpadagi irang asi tholakhibani haina Chief Minister N Berena national media ga unaba mada phongtokre mana makhatana haikibada P Chidambaramna su agreement sign tawna khiba ZRA gi President Thanglen Pau Goite si Myanmar MP lepkiba misakni su agreement aduna maram moiraga Myanmar gi mitop sing leptana haijalakpadagi demographic imbalance thoktuna Manipur tangdu leita da phibam mayuk narakpa horakibani Chief Minister ama oina maki mathaudi miyam gi punsi amasum lanthum kanba sini Manipur da leiribe indigenous people gi masinga yambanati lakunthra romtani Myanmar gi sangsilakhiba illegal immigrants sing singi umang kaya koktoktuna poppy pambi thaba yauna drug karbar gi thawong kaya su leptana sathrakibani masina maram oiraga anobu khul kya tholakre demographic imbalance thogale China na saba afaba makal gi khulai kya amasu leptana pusilakli adubu laibak thibadi hauzik leiriba phibam asida rajniti gi oina khudong saba launa bo hona ba sarkar sibu inthuna bo hona ba kya yaudaba nati Manipur si tungan jati furup kunthra ga marina khundaba lamdam amani hairiba recognized tribes singa sigi weba ethnic pak amasu saduna thamli adubu illegal immigrants singa sina maram oiraga singi area da lam mangsilakpada natana lamdam asigi youth sing drug na manghalakli Golden Triangle dagi thajalakpa drug sing na Manipur da natana leba asigi mafam kya da saithoktuna youth sing da sauna se thingpiri State asida hauzik thoklibi irang asi kanglup singi marakta thokpa irang nati yellow missing amasung illegal immigrants singi marakta thokpa irang ni mara asida P Chidambaramna Manipur si Kuki Naga amasung maitai natana tungan regional autonomy pidriba makai puna leminaba yaru hena phongdokhibaga duga mari lengana MPCC ki lusingbu singi maikaidagi disciplinary action launanaba AICC ki lusingbu singda taksingkre P Chidambaramna social media ra thagalakhiba wap maduga mari leinana Congress bogona CLP ki members sing CWC ki members sing amasum former MPCC ki president sing ki oiba mifam amana thawong adubu yamna kana condemn tawbaga loinana Manipur gi hauzik leiriba situation asiga yamna sanadaba mani Maramaduna P Chidambaramna ngangkiba wangang adugidamak athubada sabsabe action lawgadabani haina AICC ki president Malik Arjun Kharge da aiba sirol piduna taksin khrabani haina su pausda makhatana su phungdorakli atopa paumana Myanmar gi rebel leader China da phajinba leite layengbu lakhibani China
Sainana Myanmar gi MNDAA gi leader wari sanasi kauraga house arrest tawduna thamkre haibigi wafam akan mamong ni yaning dab utkibaga loinana rebel leader adu masala yengu lakhibani haina phongdokre Saina leba asi maru oina Myanmar gi ruling oidip junta amadi ethnic minority armed group ka mari leinabaga loinana khusu khulai supply tawduna laklibani adubu handaki matang asida Saina gi maikedi gi ethnic armed rebels singbu junta gi mayokta lanthingna lepnabagi pressure pibi hengalakli MNDAA gi leader ama Saina na wari sanasi kauraga phajinduna thamkre haibigi wapam adu Saina na akan mamong yaning da butkre Saliba sayolosida Myanmar gi local media na pikiba report amada Myanmar National Democratic Alliance Army MNDAA gi head oiriba Peng Deren Saina gi authority singna wari sana na kauraga phajinduna thamkre haibigi wapam ama report okhi MNDAA asi Myanmar gi oina khwaidi ki mapangal ka liba rebel group amasu oiribani leba puponumita regular conference amada report asigi matangna confirm tawnaba hangkibada Saina gi foreign ministry gi maikedi gi pakhum piraduna phongdorakibada Peng Deren's medical care gi damakta mamangi matamda laglaga haijakiba laki ma hauzik Saina da laglaga layeng pibigi thabak chathari hari ministry gi spokesman oiriba Linjiang nadi Peng gi condition gi matang amadi ma kadai da lairibagi haibana singbagi akupa warol da singbadi phongdokpa laki MNDAA gi head oiriba Peng Deren asi Peng dasun hairaga khangai mak media gi interview kya thoina sathakandaba mioi oibana miyamna sakhang maikhang watpa mioi amas oiri Myanmar da lairiba tungan rebel group singi manungda MNDAA si yamna mapangal kanba group amoiri hairiba group asina haukiba kya gi matam asida autonomy pinaba madi resource control tonabagi damakta military gi mayokta lanthingna duna lakhi Myanmar gi hauzik junta gi sip oiriba min ang halaying na English ngani ga mapan gi matamda regional commander oina laukthokhibaga loinana MNDAA bu Laukai dagi lauktholaga honaki Laukai town asi maru oina Saina gi border gi manak nakna leiba town amani haukiba sahi gi January thada MNDAA na Laukai bu amuhana recapture tawba ngamki masi maru oina junta gi lanmi lising anirom henbadi surrender tawduna MNDAA da sangjaki hairi August thada MNDAA na hena lanjang kansilaktuna San State ki city oiriba Lasio khudum sanki Lasio hairiba city asi traditional homeland oiriba Kokang region dagi kilometer samarom lapa mapum da lei haidenisu pawsida makhatana phongdorakli amarom dana Sweden Finland Norway amadi Denmark na lan gi damak sem saduna leinaba khankhre Russia amadi Ukraine gi marakta lan sukna ringi sera sida Nordic country oiriba Sweden Finland Norway amadi Denmark singba lebak singa sina lan gi damak sem saduna leinaba khankhre masida maru ina lebak singa sigi citizen singa sida nomagi tangai fadana sangdi basana thanaba pojai sing paisinduna thamnaba madi military gi conflict sa thrakpa matamda madubu thengnaba ngamnaba gi damakta militant gi weba section tharang sing sulokona bagi wafam khangal lianasu pawsida makhatana report awri Sweden Ningthokaba numita pamphlet million kaya saithokuna residents singbu war thokpa matamda matau karamna sem saduna leigadagi habigi matangda pauktak pikhenasu pawsida makhatana report awri ado tentang nasumna mayamna thamjaramge aduga haujikoina di mayam paus matang ase lusinjarage masu mayam pun anoba update ngamina sena channel sigi makedegi mayang ifamda makhatana thamjari mayam pun anoba update ngamina